पाउजेद युमफम ओइब मरुइब पाउ खरा अपडेट तौजरी लैंगा की सही मरी मपुंग फारकपगी डेवलपमेंट प्रोग्राम की मनुंग चन्ना अर्बन लोकल बॉडी सिंगदगी औरग रूरल की पंचायत लेवल दसु लमतु सेंबगी थबक पांगथोकपा औखरे बैन ऑन सिंगल यूज प्लास्टिक खाइबा थेमदा चथाकदबा क्लीननेस ड्राइव अमा बहुत मिनिस्टर ओ हेनरी ने इम्फाल मयुल सममखुंदगी औदोखरे डिस्ट्रिक्ट एडमिनिस्ट्रेशन इम्फाल वेस्ट डायरेक्टोरेट ऑफ Environment and Climate Change amadi Manipur Pollution Control Board ka khosamnaraga pangthokdaba cleanliness drive adu audopi thoromda Imphal West ki DC Naurem Pravin RDNPR ki Commissioner Nidhi Keswar Principal Secretary BK Singh amadi Imphal West ki SPK Meghasundra su sarwyakhe ngasi audopi ki thoromda Imphal West District ki police persons jauna bazar gi akoi bede sit chengba ki thorom pangthokhe thorom ka mari lenan Minister Henry na cleanliness drive ase Government asina sahi mapung pharak pagi pangthokpa development program singki manungda panungchana pangthokpane numit tarit ni chupna pangthokadaba thorom masi urban local bodies singdagi auraga rural panchayat level desu pangthokane masi ke maruiba pandamdi lunan ba aibasi isa isa dagi aubaga loinana miyamda mapung phana awareness pinaba pangthokpane aige amaromda Imphal East ki district administration nasu sindana ngasi Imphal East ki sanjen thongda cleanliness drive ban on single plastic thorom audokre Thormaduga mari lenin Imphal East ki DC KS Dainan apangdokibada Manipur Lengak asigi sahi mari sasan torokpaga mari lenana District Administration Imphal East na sarugyaba oina ngasidagi hauna Imphal East ki maru iba mafam sing awareness kam cleanliness drive asi pakchana pangthoklagane ngasigi thorom aduda ASP Jogesh Chandra Hobijam su sarugyake ngasigi thorom aduda ASP Jogesh Chandra apangdokibada Imphal East ki tongan ba mafam sing dagi ngasidagi auraga namit mangani chukna police amadi BD persons in Imphal East ki tongan ba mafam sing teleriba amot akai sing sengdokani aike amarom da heroin brown sugar sungpam thugai ki ba Thobal police ki khutpu da sel gi mana piragane Thobal district police na mai ka ba jinja ki mayukta sangchiliba lanjang gi saruk ama oina tha asigi tareta chawraba heroin brown sugar sungpam ani thugai ki ba abade sungbada sangba potam sing kaya amaga loinen sena ba music phagat pangam ki ba gedema driver du da saruk yaki ba Thobal district police ki apun ba tim singbo Pungning thogat po ina Manipur ki Minister N Birandal pa lak taramangag sel mana piragani aina lak thokre ningsing bajai thokdok atu ki matang da Thobal district SP Dr Ipom Sana tha asigi nipanda pawmi sing unaba amada phangdok ki bada Thobal district ki lilo nunggai gi mafam sing da heroin brown sugar sungpam leire haibagi akang da paw ama phangbadagi March 3 ki nubidang pung 9 minute ifungarum tarak pada Thobal police ki akanaba khutpu amana mafam adu da sangsin da jumthong koding changdana thiba ombagi thabak chathage Maduda lilong nungkai mamang lekai dagi lai kedraba MD Majirudin ki bacanupa MD Manirudin amadi mahaki mayamba menar kun sahi yang kayum doi gi churabagi chumda brown sugar sungpam adu lairambadagi potlom kya amsa phagat pangam khibane ato papau amadana Yemen da immigrant holding facility mai jakpada miyoi marfu sire Yemen gi capital sanada leiba immigrant sing thamba mapam ama mai jakpadagi yamdrabada miyoi marfu sire aina hauti official amana leiba ko panamita phangdokre Haukiba no majing nabita thokiba immigration facility mai jakpagi thoktok aduda miyoi cham hena choki ana official under media da phongdokhe mana makata na phongdokhiba da facility aduda mi ka hena leiba amsung mathong maram khangdabadagi misi mina ka hena thokiba ne tawdok adugi matang da thijanaba hauthi group na commission na semkhre facility adu Yemen dat lona yadaba musing ba makoi makoi ki leibak sing da amuk halan bagi process haudringai ki mamang dat hena ba semba mafam ne International Organization for Migration IOM na ningthaw kabaki nubidang da thokba statement amada mahibulang pok adu confirm tawki amsung aso apandang laba migrant singbo mating pangnaba apel tawke hospital sing da security ki akan ba section thorang sing laibada ki asok pusing yengsen pada kudong chada ba mayok nare mahiu langpuk ta asok apandang laba sing humanitarian sing amsung health worker sing ba apan pidana IOM ki matungina sahi ke lan mayok da dun lerak laba su Yemen asi Horn of Africa amasung Saudi Arabia gi marakta chathok chasin toriba migrant lising kya gi phawpham ne organization asiki matung ina COVID-19 pandemic na barap oiduna Yemen da thungraba migrant sigi masing asi kumja lising ani taraga bapandat lakh kamaka lising kuntraga ni pandagi helambadage kumja lising ani kunda lising kuntraga dare changarom da handage kumja lising ani taraga marigi ateng basarukta hauti rebel sing na awang thangba province kaya control tawbagalwin na president Abad Rabo Mansur Hadigi government po sana dagi nampu da hongan kibadagi Yemen da civil war thoktuna lakle kumza lising ani taraga mga ki Mars da Saudi Arabia na lising ba coalition da Yemen ki conflict adu da jawsin duna Hadigi government sawat khe nupi masa sing asram dagi nanthok duna chena ba honaramle
Jalandhar leiba ashram amadagi masing jamlaba nupi masa sing nanthokna chenaba honaramle aina police officer sing phangtokhibaga loinana ashram aduda leiriba nupi masa sing aduda chana thakna bachinjak patik chana pidabadagi makoi ashram thadokna chenaba honaramane hiram asiga mari deina Jalandhar gi assistant commissioner of police Harsim Ratna phangtokhibada nupi masa sing adu Jalandhar leiba Gandhi Banita ashram da leibane Government chalaiba ashram aduda leiriba nupi masa sing adugi chana thakna polam sing amade atopa pangpam thokpa polam kya phangandabadagi makoi nanthoknaba honaram khibane makoi gi awat pasing menkanaba mari leiriba sing da khangan khre haire Maragasida Janata curfew lauthokre haukiba numit kharni asida COVID-19 gi thlaina lechat ka hena sandorgliba adugi yenglaga thane da lockdown thongkrapa matung Maharashtra gi Jalagaon district ta March taragani thoki auraga numit humni gi oiba Janata curfew lauthokre Jalagaon district magistrate na issue tawbu order amagi matungina Janata curfew asi March taragani thoidagi auraga taramari phabu chanagane order asigi matungina emergency service nataba atopa service sing di mathok tawba yaroi dukan sing thonglon gadabani aire amarom the Thane the civic administration na March taragong doidagi auraga March kunthama thoibagba lockdown lauthokre Thane municipal commissioner Ripin Sharma na thorakiba order amagi matungina Thane gi miyamna COVID-19 laina lechat ki matangda section ba wakilak panamaram oiraga sandokbagi chang wangkhare kibane COVID-19 laina lechat ki matangda section ba walak panamaram oiraga sandokbagi chang wangkhala kibane athingba asi makhatana anub order ama thoktriba phawba janagane miyamna su yumdaki mapan thorakpa matamda government senkiba special operating procedures sing ngakna chanana ba khangalakle Makatarakba atau pepau amadana motorbike piu jada bagi demak manau nupa mayamba nongmaina kaptera hatkre kari isu nataba isu amada ngarang manau nupa amana mayamba bo nongmaina kaptera hatkre ena Uttar Pradesh ki Chitrakoot Karbi police na phangdokre police ki pau matung inna bablu gupta sahini pu suraba mioi nupa asi mahaki manau nupa Ajoy Gupta na mahaki bike adu piu jada bagi degawa Ajoy Gupta na mahaki bike adu piu jada bagi demak kaptera hatke bani aire Thaudogasi state asigi Shankar Bazar da thokibane bablu bo hospital da pukhalakpa matamda aruba phibam da pukhalakpaga loinana asuk panamaram oiraga laikidabani aina additional superintendent of police Shailendra Kumar Roina pangdokhe bablu gi asi bakchak do postmortem gi damak thamkhre aina mahna makhata na pangdokhe thaudogasi da chenariba Ajoy Gupta bu phanaba gi dabak police na makhata ba action lokhatle haire arubida content asigi maru iba paw khar asiba pagdom jariba Manipur local YouTube channel amadi Facebook page asidagi Yang biri bupna bakpathaga chari channel asina adom takana rabadi subscribe to video asina subscribe to biro molina like and share to su kabi kanupna makpu amukhan thaga chari